Akasbani Imphal Moirangthem Ibehaibi Pau Pajari Ahanbada Maruiba Pau Manipuri ama yauna Raja Taragi Raja Sabha Sit Kunmarigi Mikhalgi notification ngasi thokre Election Commission Hairi SIR gi ahum suba phase gi makhada Manipur Orissa Mizoram amasung Sikkim da enumeration hokre Pradhan Mantri Narendra Modi na Myanmar gi Rashtrapati U Min Aung Hlaing ngasi New Delhi da wari sanaragani amasung Kendra gi lau singu Mantri Shivraj Singh Chauhan na Madhya Pradesh ki Raisen Jilla da ngasi Khet Bachao Abhiyan hokdokani Manipur gi ama yauna Raja Taragi Raja Sabha Sit Kunmarigi Mikhalgi notification ngasi thokre Atai sitsing adudi Andhra Pradesh Gujarat amasung Karnataka ki sit mari Rajasthan amasung Madhya Pradesh ki ahum Jharkhand gi ani amasung Meghalaya Arunachal Pradesh amadi Mizoram gi sit amamamni Zatliba tha asida tam loiragadaba member singi manungda hanagi Pradhan Mantri amasung JDS ki lusingba ISD Devi Gaura Kendra gi Mantri amasung BJP ki lusingba sing George Kurian amasung Rabinit Singh Rajya Sabha da Birodhi lusingba oiriba Congress President Malik Arjun Kharge yauri tam loigadaba singi manungda Manipur gi Maharaj Leisemba Sanajawbasu yauri Maharashtra, Tamil Nadu, amasung Orissa gi Rajya Sabha sit amamangi maraki Mikhalgi notification su ngasi thokle sitsing asi Maharashtra ki Upa Mukhyamantri Sunetra Ajit Pawar Tamil Nadu gi AIADMK ki MP CB Samugam makhoi gi Rajya Vidhan Sabha Mikhalda handakta kakhibadagi pham thadokibani Orissa gi BJD BMP Devasis Samandresu Rajya Sabha gi pham thadokibani Ngasidagi tha asigi Nepal phawa mirepse pisinba yagani tha asigi tara Nepal da mikhal pangthokani amasung namit adumakta da vote masing thigani Bharat ki Election Commission hairi Special Intensive Revision SIR gi ahum suba phase gi makhada Manipur Orissa Mizoram amasung Sikkim da enumeration hokre Zatliba tha asigi kunipan phawda electoral registration Officer na enumeration form phanglaba voter khudingmaki ming draft electoral roll da hapkani hairiba matam asi phawda enumeration form pisinba ngamawdaba voter singna wakat tanbagi matam piriba adugi manungda declaration form ga loinana form 6 da darkhas tharakpa yagani election gi official singna yumda lakpa matamda mateng pangbinaba amasung SIR gi thabak asida saruk yabinaba election commission na voter singda appeal tawri Commission High SIR pangthokpagi pandamdi vote thadaba yaraba nagarik amata electoral roll da chithandaba amasung hapa yadaba myoi amata electoral roll da yahundaba haibesini Tangai phadana numit khuding ki sangba polam sing poba kari sani humpu ngak senbagi akanba sekhel thawranga loinana ngasi ayu kanboi ani thokna jiribamdagi Imphalomda thorakle aikoi gi jiribam pawmin hai Ahan bakan boy aduda LPG tanker kuntarel petrol tararet amasung diesel kumapan punna tanker marputaruk amasung tongan ba polam sing puba malgari nipumari yauri ani subakan boy adudana bilati mati amasung atai sana ba polam sing puba punna malgari sama kuntra yauri hauji jiribamda malgari sama humbudra taret lehauri Marak asida Imphalomdagi su jiribam tamna ahangba tanker amasung malgari punna sama marpumapan kanboy ahunga sangsinkre kanboy sing ado Manipur Truck Owners Welfare Association gi President Hijam Ranjit na lusingki All Manipur Road Transport Drivers and Motor Workers Union gi General Secretary Maimom Anil su yauki khongsang lomda satkadaba ahenba malgari sama humpumanga su yauki Aikoi gi pawmin hai gari sing adu nahandagi steering paidabagi khongjang sangsinduna Kaithel Manbi area da panduna leirakpani India Meteorological Department Imphal Center na hairi Manipur gi jila ayambada ngasidagi hauraga pak sanna nong churab yai jila kharadadi akhak araw yauna nong kanna chugani hairi Assam da Himanta Biswa Sarma na luchingba NDA Mantri Mandal tha asigi mangada chokthok lagani wafam asi ngarang Mukhyamantri Himanta Biswa Sarma na lokthokibani adum oinamak anoba mantri kaya hapchingadagi natraga kana Mantri Mandal aduda yawgadagi haibadudi noti phongdokhide Dr. Sharma
ꯍꯧꯈꯤꯕ ꯃꯦ 12ꯗ ꯊꯪꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯁꯛ ꯂꯧꯈꯤꯕꯅꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤ Pradhan Mantri Narendra Modina Myanmar gi Rashtrapati Min Aung Hlaingga ngasi New Delhi da wari sanaragani wari sanabaduda leibak anigi marakta leinariba aitihasiki amasung sabhyata gi mari hena chesil hannaba khanagani security amasung connectivity yauna Myanmar ga Bharat ka leinariba mari pumnamaksu wari sanabaduda khanagani amaromda National Security Advisor Ajit Dovalna ngarang numidang New Delhi da Myanmar gi Rashtrapati ga unaki Rashtrapati Lingna Myanmar India Business Forum dasu wangangki Myanmar gi Rashtrapati asi lalon itik amasung udyog ki matang da wari sanarunaba hayeng Mumbai da chatkani Akasbani Paumin Hai Myanmar gi Rashtrapati na ngasi numidang waram Rashtrapati Bhavan da Rashtrapati Draupadi Murmu ga unagani New Delhi gi Rai Pithora Cultural Complex sa pangtholiba Light and Lotus Relics of the Awakened One exhibition su yengani Rashtrapati Linggi Bharat Khongchat asina leibak anigi makhal makha yamlaba mari hena chesilalagani haina asa tauri Kendra gi lau singu Mantri Shiva Singh Chauhana Madhya Pradesh ki Raisen Jilla da ngasi Khet Bachau Abhiyan hodokani ngasi dagi hogadaba campaign asi tha sigi kunthra phawba chathagani campaign asina labuk ngak senba amachung longmi singda baigani oiba lau ki matangda bab tahnaba pandam thamli campaign asida agricultural university sing Indian Council of Agricultural Research Krishi Vigyan Kendra sing amachung sarkar gi myu sing saruk yagani campaign asigi manungda longmi singda leibak lehau sangyeng toba soil health card piba natural farming sang sana har sizinaba amasung karamna ising yoktuna thamgadagi haibagi matangda khangangani sajinaba har maru marang amasung tilhat hidak karamna masak khangdokadagi haibasu tambigani PM Kisan Saman Nidhi Crop Insurance Scheme Kisan Credit Card na chingbugi kanabagi matangdasu longmi singda khangangani Bharat ta hoki basahi tarani thoi asida Miyeng sanba Pradhan Mantri Narendra Modi gi lamjing makhada sabka sat sabka bikas sabka bisas amasung sabka prayas haiba wakhalon gi makhada singthaningai oina awonba purakle hairiba matam asida Modi sarkarna lairaba lomi nupi amasung naha singi yaifanaba amadi makoida sakti pinaba mangjil thaba thorang kayamarum thabakta onthokhi Akasbani News na hoki basahi tarani thoi asida sarkarna paikhat khraba maru eba lam singi manungda lomi singi yaifanabagi matangda akhanaba paudam ama sandokli haukiba chahi 12 asida Narendra Modi sarkarna lomi singi yaifanaba amasung makoigi senthok hengal hanaba thorang kyamrum lokhatli madugi manungda khwaidagi singthaningai oiba khongthang amadi PM Kisan scheme hodokpa asini scheme asi lebak asida paikhatpa lomi singi yaifanaba khwaidagi chawpa thorangni Pradhan Mantri Kisan Samman Nidhi scheme gi makhada lomi singna chahi khudingi makoi gi bank account ta lupa lising taruk phangli Haujik phawbada longmi singi imung koti 8 lakh yankai henbada lupa koti lakh 4,19 henna makoi account da transfer tokre PM Matsya Sampada Yojana amasung National Livestock Mission haudoktana longmi singi senthong maikai kyadagi hengathale PM Krishi Sanchai Yojana amasung Soil Health Card Scheme na ithai lokhong amasung leibak lehau phagalhanba ngamle masida natana longmi singi yai phagadaba atei thorang kyasu paikhatli CBSE gi onmark portal da asoi angam yaudana kupna yangchinbagi thabak jathari social media da thagatpa warol amada CBSE na hai sarkar gi tongan ba agency amadi technology institution singdagi cyber security gi akhang ai singi kangbu amana portal asi hena section ba mawngda mathau tawnaba yangsili aroibada maruiba pau amo Manipur gi ama yauna Rajya Taragi Rajya Sabha seat 13 gi mikhal gi notification ngasi thokre Election Commission hairi SIR gi ahum suba phase gi makhada Manipur, Orissa, Mizoram amasung Sikkim da enumeration hokre. Pradhan Mantri Narendra Modi na Myanmar gi Rashtrapati Min Aung Hlaingga ngasi New Delhi da wari sanaragani amasung Kendra gi lau singu Mantri Shiva Singh Chauhana Madhya Pradesh gi Raisen Jilla da ngasi Khet Bachau Abhiyan hodokani pau loijare.